Online Manipuri numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Mioi ama makhongna nongmaina kaplamle sakhangdaba sikna nupa ama makhongna nongmaina kaplamle hari thogdo asi ngasi nungthil pung 3:30 tarakpa duaida yaripok pechi cinglaki khongnangkhong mayada kaplambani hari press agi phangwa paugi matung inna nongmaina makhongda palaba mioi adu Imphal East District ki manung chana laiba haingang mayai lekai dagi ke Romario kungamanga apokpa ke Romi kawi hari mahakpu kanana kari maramgi damakta makhongna nongmaina kaplamlibano haiba chapchana khangba ngamdri makha tarakpa update da Assamda IRB training toriba Meitei macha ama lekhidre hauji Dergaon Latipur Furganda laiba police academy da training tawduna leiriba Indian Reserve Battalion IRB leiriba Meitei macha ama ngasi nongalakpada masagi tumpham famungda siduna leiramle hari lekhidraba IRB personnel asigi maming Yelem Subachandra Mangang Nauton chahi 32 apokpa Nimaichan kawi tarakpa update da STD Siramle senduna ngasi pangthoknaba tawramba public convention sakhangdaba kharana phone tawraktuna thingjilakpadagi pangthokhidre Scheduled Tribe Demand Committee na senduna Manipur government in action on the demand for inclusion of indigenous Meitei in the ST list of India haiba theme da pangthokani haina thawrang lamba public convention luf kharana thingba pirakpadagi matam kaktana yeithokre Pao sigi matung ina STD Siramle senduna ngasi Ibrahim Sumang Lila Sanglenda public convention asi pangthoknaba miyam punduna thawrang tawki adubu ngasi ayu committee asigi thawmi amada luf kharana mobile phone tawraktuna public convention asi pangthokpa yaroi haina khangalaki hari masigi mamangda ngarang numidang pung 10:30 taba matamda committee asigi general secretary gi yumda masak khangdaba miyoi khara laklaga gate thilambaga loinana public convention asiga mari lenana kihan khangalamki hari thawong sing asina maram oiduna STD Siam asi hojik nung anigi marakta ha oiba haibadu thokle maram aduna public convention asi matam kaktana yeithokle adum oinamak ST list channaba khongjang asidi makhatana adumak changsin khigani masidana miyamna sogatpiu haina committee asigi maikaidagi fongdorakli Khatarakpa update da Manipurda ain kaina changsilakliba mioi sing thingna balengangna akanba section tharangi thabak sing lokhali CM Manipur ga yumthang nariba lebak singdagi ain kaina changsilakpa mioi sing thingnaba Manipur lengangna section tharangi thabak chapchana lokhalakpa loinana yumlo nariba state singdagi su ain kaina changsilakpa thidokpagi thabak chathari haina Chief Minister N Birena social media da thadorokpa report asina hairi social media da thadorokpa warol asina makha taribadi hauji mau gate amadi juribam gate na chingbada Manipur lengangna matik chaba security sing thamduna mitop changsilakpa thingnaba akanba section tharang lokhalaktuna ain kaina changsilakpa mioi sing thingnaba thabak chapchana lokhali ain kaina changsilakpa mioi singna lamdam asigi mahusagi punsi amadi security da yamna chawna kaiba piri maduna state asigi miyamna sumikup nahum singna leiduna chingnaba mawongda mitop changsilakpa thengnarabadi Manipur lengakta matam chana pau pirangnaba appeal tawri loinana ekhoi pumnamak haibadi lamdam asigi yellow furup singna amato oina thodang lominaduna yellow furup singna ngak senminasi haina su phongdoragli